ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕ ꯑꯩꯈꯣꯏꯁꯨ ꯐꯥꯒꯤꯅꯦꯅ ꯈꯟꯕ꯭ꯔꯥꯕ ꯄꯥꯔꯇꯤꯅꯁꯨ ꯅꯣꯡꯃꯇ ꯃꯥꯏ ꯃꯁꯤꯡꯐꯥꯎ ꯁꯨꯅ ꯀꯧꯕ ꯉꯝꯗꯦ ꯍꯥꯏꯔꯨꯔꯒ ꯑꯅꯥꯕꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯨꯔ ꯃꯄꯥꯟ ꯂꯝ ꯆꯠꯈꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯔꯛꯑꯦꯕ ꯃꯣꯏ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯏꯀꯥꯏꯔꯛꯑꯦ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯑꯗꯨꯅ ꯏꯁꯥꯗ ꯑꯣꯏꯅ ꯂꯣꯏ ꯆꯦꯛꯁꯤꯟꯖꯔꯦꯕ ꯑꯩꯁꯦ ꯒꯙꯥꯅꯤꯀꯣ ꯑꯩꯅ ꯄꯤꯔꯤꯕ ꯃꯤꯁꯦꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯔꯛꯑꯦꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯁꯤꯅ ꯀꯔꯝꯕ ꯃꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯏ ꯉꯥꯡꯉꯤꯕꯁꯦ ꯑꯩ ꯃꯦꯗꯤꯌꯥꯗ ꯉꯥꯡꯅꯤꯡꯗꯦꯕ ꯉꯥꯡꯍꯜꯂꯛꯄꯅꯦꯕ ꯃꯣꯏꯅ ꯑꯩꯗꯤ ꯍꯥꯏꯔꯦꯗꯅ ꯅꯣꯏꯅ ꯉꯥꯏꯕꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯔꯣ ꯑꯗꯨꯁꯨ ꯍꯦꯛꯇ ꯃꯣꯏ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡꯒꯤ ꯍꯦꯛꯇ ꯑꯃꯅ ꯊꯣꯛꯈ꯭ꯔꯗꯤ ꯑꯃ ꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯧꯅꯔꯛꯑꯅꯤ ꯑꯗꯨ ꯇꯧꯐꯝꯗꯨꯕꯨꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯥꯡ ꯂꯩ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯕ ꯃꯇꯝꯅꯦꯕ ꯍꯣꯏ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯕꯗꯤ ꯃꯣꯏ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯉꯥꯡꯅꯕꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯅꯤꯡꯉꯝꯃꯤ ꯀꯩꯁꯨ ꯀꯥꯏꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯅ ꯁꯤꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯇꯧꯅ ꯂꯩꯍꯜꯂꯕ ꯃꯤꯒꯤ ꯃꯁꯥꯒꯤ ꯍꯤꯡꯖꯒꯗꯕ ꯃꯤꯑꯣꯏꯕꯗꯣ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯖꯜꯂꯛꯑꯕ ꯁꯨꯁꯥꯏꯠ ꯇꯧꯔꯛꯑꯕ ꯑꯗꯨ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯃꯣꯏꯗꯣ ꯇꯥꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔꯨꯔꯒꯁꯨ ꯃꯣꯏ ꯁꯥꯎꯋꯦꯕ ꯑꯗꯩ ꯃꯣꯏ ꯍꯟꯗꯛ ꯁ꯭ꯄꯤꯀꯔ ꯑꯣꯏꯅꯤ ꯀꯥꯏ ꯇꯧꯕꯗꯣ ꯃꯣꯏ ꯃꯁꯦꯟ ꯂꯧꯇꯨꯅꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯗ꯭ꯔꯃꯥꯁꯦ ꯃꯣꯏ ꯂꯣꯏ ꯇꯧꯕ ꯃꯥꯜꯂꯦ ꯑꯣꯄꯣꯖꯤꯁꯟꯁꯨ ꯉꯥꯏꯔꯦꯕ ꯑꯣꯄꯣꯖꯤꯁꯟꯁꯨ ꯇꯁꯦꯡꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃꯒꯤ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯁꯦ ꯑꯩꯗꯤ ꯂꯧꯗꯦꯅ ꯍꯥꯏꯅꯦꯕ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯗꯦꯅ ꯍꯥꯏꯅꯦꯕ ꯃꯣꯏꯁꯨ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔꯅ ꯇꯧ ꯂꯩꯔꯦꯕ ꯁꯤꯁꯨ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯀꯦꯝꯄꯦꯟ ꯇꯧꯔꯤ ꯀꯦꯝꯄꯦꯟ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯑꯝꯇ ꯅꯨꯡꯁꯤꯗꯤꯌꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯝꯇ ꯅꯨꯡꯁꯤꯗꯤꯌꯦꯕ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯕꯅꯣꯕ ꯃꯣꯏꯁꯨ ꯑꯦꯖ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ ꯎꯄꯥꯏ ꯂꯩꯇꯕ ꯃꯣꯏꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯑꯣꯏꯔꯤꯑꯕ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯈꯛꯇꯪꯗꯤ ꯂꯧꯕꯤꯌꯣꯕ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒ ꯇꯧꯔꯤꯕ ꯅꯍꯥꯟꯉꯥꯏ ꯇꯧꯕꯗꯣ ꯈꯇꯪ ꯈꯨꯝꯃꯝꯃꯦ ꯇꯣꯛꯈ꯭ꯔꯦꯕ ꯃꯈꯥ ꯇꯥꯕ ꯃꯣꯏꯒꯤ ꯀꯃꯤꯇꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯄꯣꯁꯅ ꯀꯩꯅꯣ ꯍꯥꯏꯒꯦꯅꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯣꯠꯁꯤ ꯃꯥꯡꯉꯦ ꯍꯥꯏꯔꯦ ꯄꯣꯠꯁꯤ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯦ ꯃꯥ ꯀꯔꯞ ꯇꯧꯔꯝꯃꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤꯗꯨꯕꯨ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯌꯥꯕ꯭ꯔꯥꯕ ꯇꯥꯃꯣꯅ ꯄꯣꯠ ꯑꯃ ꯇꯧꯔꯒ ꯇꯥꯃꯣꯒꯤ ꯏꯃꯨꯡꯗꯨꯅ ꯑꯗꯨꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯣꯔꯤꯕ꯭ꯔꯥꯕ ꯍꯥ ꯁꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯕꯨꯗꯤ ꯇꯥꯃꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯂꯨꯝꯗꯣꯏꯅ ꯍꯥꯏꯕ ꯈꯤꯇꯪ ꯗꯤꯐꯦꯟꯁ ꯇꯧꯔꯁꯨ ꯃꯐꯝ ꯃꯇꯝ ꯆꯥ ꯇꯧꯕ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔꯗꯣ ꯆꯤꯡꯗꯗꯤ ꯑꯝꯇ ꯇꯧꯔꯨꯗꯤꯅ ꯀꯔꯤꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯄꯥꯛꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅ ꯂꯩꯔꯦꯕ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯃꯣꯏ ꯆꯤꯡꯗ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯅ ꯂꯩꯇꯕ꯭ꯔꯣ ꯑꯗꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯗꯤ ꯈꯪꯗꯦꯕ ꯑꯗꯨꯅꯦꯕ ꯇꯧꯅꯔꯤꯕ ꯗ꯭ꯔꯃꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯄ꯭ꯔꯖꯥꯅ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯎꯠꯂꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯄ꯭ꯔꯖꯥꯁꯨ ꯃꯥ ꯊꯣꯛꯄ ꯂꯩꯔꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯀꯨꯝꯃꯣꯟ ꯏꯄꯥ ꯏꯄꯨꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯧꯒꯅꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯣ ꯑꯩ ꯏꯃꯥ ꯏꯕꯦꯜꯅ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔ 12ꯇꯗꯤ ꯑꯃꯨꯛ ꯇꯧꯈꯠꯅꯔꯛꯑꯅꯤ ꯏꯃꯥꯁꯤꯡꯗꯨꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯂꯧꯈꯤꯕꯅꯣꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯦꯗꯅ ꯃꯧꯗꯅ ꯆꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯄꯣꯟꯊꯥ ꯄꯤꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯥꯊꯤꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗꯕꯅꯤ ꯃꯤ ꯃꯥꯡꯈꯠꯂꯛꯑꯕꯅꯤ ꯑꯃ ꯇꯧꯔꯕꯅꯤ ꯀꯩꯝꯇ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯁꯤꯃꯗꯤ ꯑꯩꯅ ꯆꯠꯄꯗ ꯏꯁꯥꯁꯦ ꯅꯤꯡꯈꯣꯛ ꯂꯥꯛꯑꯔꯣꯏꯀꯣ ꯍꯥꯏꯕ ꯑꯩꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯧꯕꯨꯛ ꯂꯝꯍꯥ ꯑꯃ ꯑꯣꯏꯕꯗ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯇꯦꯟꯁꯟ ꯂꯩꯔꯕꯅꯦꯕ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯦꯅ ꯀꯔꯤꯅꯣꯕ ꯏꯕꯨꯡꯉꯣ ꯈꯜꯂꯣꯕ ꯏꯆꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯔꯤꯗꯅꯣꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯃꯤꯍꯨꯠ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯣꯄꯣꯖꯤꯁꯟ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯀꯣ ꯂꯣꯏ ꯆꯥꯗꯦ ꯍꯥꯏꯅꯦꯕ ꯑꯩꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯣꯏꯅ ꯊꯝꯖꯔꯤꯕ 15 ꯅꯕꯦꯝꯕꯔꯒꯤ ꯃꯇꯨꯡꯗ ꯁꯨꯗꯅ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯃ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯀꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯦꯝꯃꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯄꯦꯅꯦꯂꯤꯁ ꯐꯝꯕꯤꯔꯤꯕ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯇꯥꯃꯣꯒꯤ ꯃꯐꯝꯗꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥ ꯇꯁꯦꯡꯅ ꯒꯣꯔꯃꯦꯟꯅ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯃꯤ ꯀꯩꯅꯣ ꯅꯣꯏ ꯃꯦꯗꯤꯌꯥꯅꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯀꯩꯅꯣ ꯊꯥꯔꯛꯏꯕ ꯇꯥꯔꯤꯛꯇꯅꯤ ꯀꯩꯅꯣ ꯁꯦꯝꯃꯤꯕ ꯒꯣꯔꯃꯦꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯗ ꯀꯩꯗ ꯇꯧꯕꯗꯀꯣ ꯀꯣꯔꯠꯇ ꯇꯧꯕꯗ ꯇꯥꯔꯤꯛꯑꯅ ꯇꯧꯋꯤꯗꯅ ꯍꯥ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯅꯤ ꯃꯣꯏ ꯁꯦꯝꯃꯤ ꯒꯣꯔꯃꯦꯟꯁꯦ ꯑꯗꯣ ꯒꯣꯔꯃꯦꯟ ꯁꯦꯝꯕꯁꯦ ꯑꯩꯗꯤ ꯃꯣꯏꯅ ꯑꯗꯨꯝꯁꯨ ꯍꯥꯏꯔꯒ ꯂꯩꯕꯅꯤ ꯅꯣꯏ ꯆꯦꯅꯦꯜꯗꯕꯨ ꯍꯦꯟꯅ ꯍꯥꯏꯔꯛꯀꯅꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯁꯁꯄꯦꯟꯗ ꯂꯩꯔꯦꯅ ꯃꯣꯏ ꯂꯩꯖꯔꯕꯅꯤꯅ ꯃꯦꯗꯤꯌꯥ ꯊꯣꯛꯄꯤꯔꯛꯑꯅꯨ ꯅꯣꯏꯅ ꯊꯣꯛꯂꯛꯑꯒꯗꯤ
ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯣꯏꯅ ꯊꯝꯕꯤꯔꯤꯕ ꯄ꯭ꯔꯖꯥꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯅꯕ ꯇꯧꯕꯗꯣ ꯌꯥꯅꯤꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯗꯤꯐꯦꯟꯁ ꯇꯧꯕꯒꯤ ꯇꯥꯏꯞ ꯑꯃ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯅꯗꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯧꯔꯦ ꯑꯩꯈꯣꯏꯗꯤ ꯗꯤꯐꯦꯟꯁ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯔꯥꯟꯕ ꯄꯥꯎꯗꯝꯗꯣ ꯄ꯭ꯔꯖꯥꯗ ꯁꯟꯗꯣꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯣꯏ ꯂꯤꯗꯔꯅꯦ ꯍꯥꯏꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯊꯥꯒꯠꯈꯤꯕꯅꯤ ꯚꯣꯠ ꯄꯤꯈꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯨꯅ ꯑꯁꯨꯛ ꯋꯥꯔꯕ ꯁꯣꯁꯥꯏꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯉꯁꯤꯐꯥꯎꯗ ꯃꯣꯏꯒꯤ ꯊꯃꯣꯏꯅ ꯁꯥꯟꯅꯕ ꯉꯝꯕꯒꯤ ꯃꯣꯏ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯀꯔꯝꯕ ꯂꯤꯗꯔꯅꯣꯕ ꯃꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯆꯥ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯗꯨꯅꯤ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯁꯁꯄꯦꯟꯗ ꯂꯩꯔꯤꯕ MLAꯁꯤꯡꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯗ ꯂꯩꯔꯤꯕꯁꯦ ꯃꯣꯏ ꯅꯝꯕꯔ ꯁꯨꯔꯤꯕ ꯅꯠꯇ꯭ꯔꯥ ꯁꯦꯝꯒꯦ ꯍꯥꯏꯗꯤ ꯁꯦꯝꯕ ꯌꯥꯔꯤꯅꯦꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯒꯣꯔꯃꯦꯟ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯔꯥꯟꯕ ꯄꯥꯎꯗꯝꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯗꯤ ꯃꯗꯨ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯨꯗꯤ ꯈꯣꯡ ꯊꯥꯡꯖꯤꯟꯕꯤꯔꯣ ꯂꯤꯗꯔꯁꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯒ ꯒꯣꯚꯔꯅꯔꯗ ꯀ꯭ꯂꯦꯝ ꯑꯝꯇ ꯇꯧꯕꯤꯔꯣ ꯍꯥꯏꯌꯣꯕ ꯃꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁ꯭ꯇꯦꯞ ꯂꯧꯋꯣꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯗꯤ ꯍꯌꯦꯡ ꯀꯩꯅꯣ ꯄ꯭ꯔꯁꯤꯗꯦꯟꯗꯨꯅ ꯗꯤꯁꯥꯏꯠ ꯇꯧꯖꯔꯛꯀꯗꯕꯅꯦꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤ ꯂꯧꯊꯣꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯏꯁꯤꯔꯥ ꯍꯥꯏꯕꯗꯣ ꯒꯣꯔꯃꯦꯟꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯄꯤꯖꯔꯤꯕ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯁꯦꯝꯖꯔꯒꯦ ꯍꯥꯏꯕꯗꯨꯒꯤ ꯔꯤꯄꯣꯔꯠꯇꯨ ꯌꯦꯡꯉ ꯃꯇꯨꯡꯗ ꯒꯣꯚꯔꯅꯔꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯔꯤꯄꯣꯔꯠ ꯄꯤꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯕ ꯌꯦꯡꯖꯜꯂꯛꯇꯣꯏꯅꯦꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯃꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯥꯛꯀ ꯆꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯃꯣꯏ ꯈꯔꯁꯤꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯥꯜꯂꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯦꯕ ꯑꯗꯨ ꯄꯥꯟꯖꯧꯕ ꯑꯐꯕ ꯅꯤꯌꯣꯝꯗꯣ ꯄꯥꯜꯂꯣꯕ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯉꯥꯡꯉꯤꯕ ꯃꯣꯏꯕꯨ ꯃꯣꯏ ꯃꯁꯥꯒꯤ MLA ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯁꯦ ꯈꯪꯉꯛꯇ꯭ꯔꯕ ꯃꯥꯜꯂꯦꯕ ꯃꯣꯏꯅ ꯉꯥꯡꯉꯤ ꯁꯩ ꯃꯌꯥꯝꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯔꯀꯥꯔ ꯁꯦꯝꯖꯕ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯃꯥꯡꯍꯟꯒꯦ ꯆꯥꯎꯈꯠꯍꯟꯒꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯉꯥꯛꯇꯅꯦ ꯀꯣ ꯑꯩꯈꯣꯏ ꯈꯨꯠꯇ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯀꯟꯁꯦ ꯍꯥꯏꯇꯥꯔꯗꯤ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯆꯩꯔꯤꯁꯦ ꯃꯤꯍꯨꯠꯇ ꯆꯩꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄꯥꯔꯁꯣꯅꯦꯜ ꯃꯥꯏ ꯃꯃꯤꯡ ꯑꯃꯗ ꯃꯊꯥ ꯑꯃꯗ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯣꯏꯗꯣ MLA ꯑꯣꯏꯔꯝꯃꯅꯨ ꯑꯩꯈꯣꯏ ꯀꯅꯥꯝ ꯆꯩꯔꯣꯏꯕꯀꯣ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯣ ꯔꯨꯂꯤꯡ ꯑꯣꯏꯔꯣ ꯐꯝꯃꯨꯕ ꯃꯣꯏ ꯍꯨꯝꯐꯨꯗꯣ ꯂꯩꯕꯥꯛꯁꯤꯒꯤ ꯀꯟꯕꯤꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈ꯭ꯔꯕꯅꯤꯅ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯔꯛꯄ ꯀꯥꯟꯗꯗꯤ ꯃꯈꯣꯏꯗ ꯉꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥꯡꯐꯝ ꯊꯣꯛꯄꯒꯤ ꯉꯥꯡꯕꯅꯦꯕ ꯑꯇꯣꯞꯄ ꯍꯨꯝꯐꯨ ꯑꯃꯃꯨꯛ ꯐꯝꯃꯝꯃꯨ ꯑꯗꯨꯝ ꯉꯥꯡꯅꯦꯕ ꯑꯩꯈꯣꯏꯗꯤ ꯃꯔꯝꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯩꯈꯣꯏꯒꯤ ꯍꯛꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯚꯣꯠ ꯄꯤꯔꯀꯥꯟꯗ ꯃꯣꯏ ꯆꯧꯀ꯭ꯔꯤꯗꯣ ꯐꯝꯕ ꯐꯪꯈꯤꯅꯦꯕ ꯃꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯗꯅ ꯇꯨꯝꯗꯅ ꯆꯥꯗꯅ ꯑꯍꯤꯡ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯐꯪꯉꯛꯄ ꯅꯠꯇꯦꯕ IAS ꯊꯥꯕ IPS ꯊꯥꯕꯒꯨꯝꯕꯒꯤ ꯑꯦꯛꯖꯥꯝ ꯅꯠꯇꯦꯕ ꯃꯣꯏ ꯇꯧꯔꯤꯗꯨꯗꯤ ꯁꯤꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯚꯣꯠꯀꯤ ꯃꯇꯝꯗꯅ ꯂꯥꯛꯄ ꯃꯇꯝꯗꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯤꯗꯣ ꯂꯩꯇꯦꯅꯦ ꯍꯥꯏꯕꯐꯥꯎꯗ ꯐꯝꯃꯒ ꯉꯥꯏ ꯂꯩ ꯉꯝꯃꯤꯅꯦꯕ ꯕꯤꯈ꯭ꯌꯥ ꯍꯥꯞꯄꯤꯌꯣꯅ ꯑꯩꯈꯣꯏ ꯆꯦꯡꯅꯤ ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯧꯈ꯭ꯔꯒ ꯉꯁꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯃꯣꯏꯅ ꯈꯗ꯭ꯔꯛ ꯃꯔꯛ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯥ ꯂꯩꯒꯗ꯭ꯔꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁ ꯍꯥꯏꯕꯁꯤꯗꯤ ꯁꯦꯟꯇꯔꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯌꯦꯡ ꯗꯤꯁꯥꯏꯠ ꯇꯧꯖꯒꯗꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀ꯭ꯂꯦꯝ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯍꯟꯕꯁꯦ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯑꯦꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯥꯅ ꯍꯥꯏꯕꯗꯣ ꯀꯣꯡꯒ꯭ꯔꯦꯁ BJP ꯂꯣꯏꯅꯃꯛꯀꯤ ꯃꯗꯨꯏꯗꯨꯅ ꯁꯔꯀꯥꯔ ꯁꯦꯝꯖꯒꯦ ꯍꯥꯏꯗꯅ ꯀ꯭ꯂꯦꯝ ꯇꯧꯗꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯂꯩꯕꯅꯤ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯁꯦꯡ ꯁꯦꯡꯅ ꯍꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯦꯜꯂꯤ ꯆꯦꯟꯕꯩ ꯀꯩ ꯑꯥꯊ꯭ꯔꯅꯣꯕ ꯃꯤꯅ ꯅꯣꯛꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗꯣ ꯂꯣꯂꯤꯄꯣꯞ ꯀꯌꯥ ꯆꯥꯔ ꯙꯞꯀꯤ ꯋꯥꯅꯦꯕ ꯁ꯭ꯋꯥꯏꯗ ꯍꯦꯔꯣ ꯁꯥꯕꯅꯦꯕ ꯗꯦꯜꯂꯤ ꯌꯧꯔ ꯖꯦꯔꯣ ꯉꯥꯛꯇꯅꯦꯕ ꯑꯣꯏꯗ ꯄꯥꯗꯕꯅꯦꯕ ꯃꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯤ ꯉꯁꯤ ꯁꯁꯄꯦꯟꯗ ꯂꯩ ꯍꯥꯏꯔꯒꯁꯨ ꯃꯣꯏꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯤ ꯃꯣꯏꯒꯤ ꯆꯍꯤ ꯑꯃ ꯐꯪꯐꯝ ꯊꯣꯛꯄ ꯑꯦꯂꯥꯋꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯐꯪꯉꯤ ꯍꯥ ꯃꯣꯏ ꯀꯔꯤ ꯋꯥꯔꯤꯒꯦ ꯍꯧꯖꯤꯛꯀ ꯁꯣꯔꯣꯛꯀ ꯇꯧꯁꯤꯟꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯀꯔꯤꯅꯣ ꯉꯁꯤ ꯎꯔꯛꯄꯅꯤꯅꯦ ꯃꯦꯗꯤꯌꯥ ꯑꯝꯗ ꯑꯩꯗꯤ ꯀꯦꯟꯗ꯭ꯔꯁꯨ ꯌꯦꯡꯖꯅꯤ ꯂꯩꯕꯥꯛꯀꯤꯁꯨ ꯈꯟꯅꯤ ꯀꯥꯏꯅꯒ ꯀꯣꯏꯂꯥꯁ ꯈꯔ ꯊꯥꯕ ꯑꯃ ꯎꯔꯤꯅꯦ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣꯕ ꯅꯍꯥꯟꯒꯩ ꯑꯣꯛ ꯈꯣꯡꯒꯩ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯗꯅ ꯃꯣꯏꯒꯤ ꯃꯇꯝꯗꯣ ꯅꯛꯁꯜꯂꯛꯑꯕꯅꯤꯅ ꯗꯦꯜꯂꯤꯗꯒꯤꯁꯨ ꯃꯣꯏ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯗꯦꯅ ꯃꯣꯏ ꯂꯣꯏ ꯂꯥꯛꯑꯦ ꯇꯥꯕꯤꯗꯔꯦꯕ ꯗꯦꯜꯂꯤꯅ ꯀꯩꯁꯨ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯦꯛꯁꯄꯣꯖ ꯇꯧꯖꯔꯦꯕ MLAꯒꯤ ꯏꯖꯠꯐꯥꯎꯗ ꯂꯣꯏ ꯌꯣꯟꯊꯣꯛꯑꯦꯕ ꯃꯣꯏꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯇꯣꯛꯈ꯭ꯔꯣꯕ ꯑꯗꯨꯅꯗꯤ ꯀꯅꯥꯅ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯣꯏꯅꯣ ꯀꯅꯥꯅ ꯍꯣꯝ ꯑꯃꯤꯠ ꯁꯥꯍ ꯎꯅꯍꯟꯅꯤꯡꯉꯛꯇꯣꯏꯅꯣ ꯍꯥ ꯃꯣꯏ ꯃꯇꯝꯗꯣ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ 24/7 ꯄꯥꯎ ꯐꯥꯎꯅꯔꯤ ꯀꯥꯏ ꯍꯥꯏꯅ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯉꯒ ꯑꯗꯨ ꯀꯩꯅꯣ ꯎꯅꯕ ꯉꯝꯍꯟꯗ꯭ꯔꯤꯅ ꯀꯔꯤꯒꯤ ꯑꯃꯤꯠ ꯁꯥꯍꯗꯨ ꯁꯤꯗ ꯀꯧ ꯌꯥꯏꯅꯦ ꯍꯥ ꯃꯣꯏꯅ ꯎꯅꯔꯛꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯊꯨꯠ ꯂꯥꯎꯋꯦ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯆꯠꯂꯒꯁꯨ ꯎꯅꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯇꯧꯔꯒ ꯗꯔꯀꯥꯔ ꯂꯩꯇꯕ ꯄꯣꯠꯅꯦꯕ ꯑꯃꯤꯠ ꯁꯥꯍꯗꯨꯅ ꯁꯃꯤꯠ ꯄꯥꯇ꯭ꯔꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯆꯦꯜꯂꯛꯇꯅ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯐꯥꯎꯗ ꯎꯅꯕ ꯆꯥꯟꯁꯦꯁ ꯄꯤꯗꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨ ꯎꯅꯔꯕꯅꯦꯅ ꯍꯔꯥꯎ ꯂꯥꯛꯏꯗꯨ ꯀꯩꯅꯣꯕ ꯃꯥꯒꯤ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯩꯔꯤꯒꯦꯕ ꯃꯥ ꯂꯥꯛꯏꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯦ 3ꯗꯒꯤ ꯂꯥꯟ ꯍꯧꯔꯛꯄ ꯁꯃꯤꯠ ꯄꯥꯇ꯭ꯔꯅ ꯂꯦꯡꯉꯛꯏꯁꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦꯕ ꯁꯦꯝꯗꯣꯔꯦ ꯁꯣꯝꯗꯣꯔꯦ ꯅꯣꯛꯐꯦ ꯇꯧꯔꯒ ꯃꯤ ꯃꯌꯨꯝꯗ ꯆꯠꯂꯒ MLAꯁꯤꯡꯗꯨꯒꯤ ꯏꯖꯠ ꯍꯔꯥꯞ ꯑꯣꯏꯗ꯭ꯔꯣꯗꯣ ꯃꯥꯅ ꯉꯝꯃꯒꯗꯤ ꯃꯣꯏ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯀꯧꯔꯒ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯇꯧꯗꯦ ꯑꯝꯇ
ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ BJP ꯌꯥꯎꯔꯤꯕ 10 ꯁꯦꯄꯔꯦꯠ ꯄꯤꯌꯨ ꯍꯥꯏꯗꯨꯁꯨ ꯃꯣꯏ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕ ꯌꯥꯏꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯍꯥ ꯇꯧꯒꯦꯗꯤ ꯇꯧꯕ ꯌꯥꯏꯌꯦꯕ ꯅꯠꯇꯗꯅ ꯁꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯁꯨ ꯎꯅꯔꯝꯅꯦꯅ ꯃꯣꯏꯅ ꯍꯔꯥꯎꯗꯅ 15 ꯊꯥꯔꯛꯏ ꯀꯔꯤ ꯒꯦꯔꯦꯟꯇꯤ ꯐꯔꯦꯅꯦ 15ꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯗ ꯊꯥ ꯈꯛꯇ ꯉꯥꯏꯔꯒꯦꯕ ꯃꯗꯨ ꯃꯇꯨꯡ ꯇꯧꯔꯛꯇꯕ ꯇꯥꯔꯗꯤ ꯃꯣꯏ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯟ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯏꯀꯥꯏꯗ꯭ꯔꯕ ꯆꯠꯂꯝꯗꯥꯏꯗ ꯃꯣꯏꯅ ꯉꯥꯡꯉꯝꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣꯕ ꯍꯥ ꯃꯣꯏꯅ ꯉꯥꯡꯉꯝꯕꯗꯤ ꯀꯩ ꯍꯥꯏꯒꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯁꯨꯗꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯑꯦꯛꯁꯇꯦꯟ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯀꯦꯕꯤꯅꯦꯠꯅ ꯐꯝꯈꯤꯕ ꯁꯔꯀꯥꯔ ꯄꯥꯜꯂꯤꯉꯩꯗ ꯑꯗꯨꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯏ ꯇꯛꯁꯟꯒꯦꯅ ꯗꯤꯁꯤꯖꯟ ꯂꯧꯈꯤꯕ ꯄꯣꯠꯇꯣ ꯃꯤꯗꯤ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯤ ꯆꯠꯄ ꯐꯪꯉꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯆꯠꯂꯁꯨ ꯂꯛꯂꯤꯗ ꯐ꯭री ꯑꯣꯏꯅ ꯆꯠꯄ ꯐꯪꯉꯤꯕ꯭ꯔꯥ ꯐ꯭री ꯃꯨꯚꯃꯦꯟꯗꯣ ꯑꯣꯏꯔꯤꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯚꯣꯏꯁ ꯃꯌꯥꯝꯗꯨꯗꯤ ꯄꯨꯊꯣꯛꯅꯤꯡꯗꯗꯅ ꯑꯉꯥꯡ ꯃꯆꯥ ꯊꯦꯝꯕ ꯊꯥꯗꯣꯔꯛꯄꯩ ꯇꯥꯏꯞꯇ ꯊꯥꯗꯣꯔꯛꯄꯗ ꯍꯔꯥꯎꯔꯤꯅꯦ ꯉꯝꯕꯨ ꯉꯝꯃꯤꯅꯦꯕ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯗꯣ ꯊꯣꯛꯂꯛꯀꯅꯨ ꯅꯣꯏ ꯅꯁꯥꯒꯤ ꯀꯩꯅꯣꯗꯣ ꯃꯤꯗ ꯁꯦꯄꯔꯦꯠ ꯄꯤꯌꯣꯅ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯐꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯕꯤꯍꯥꯔ ꯉꯥꯏꯗꯣ ꯕꯤꯍꯥꯔꯒ ꯀꯩꯅꯣꯒ ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯗꯨ ꯁꯤꯗ ꯀꯔꯤ ꯑꯥꯔꯊ ꯊꯣꯛꯅꯒꯦꯕ ꯃꯥꯁꯨ ꯁ꯭ꯇꯦꯠ ꯑꯃ ꯃꯅꯤꯄꯨꯔꯁꯨ ꯁ꯭ꯇꯦꯠ ꯑꯃ ꯕꯤꯍꯥꯔ ꯏꯂꯦꯛꯁꯟꯒ ꯑꯩꯈꯣꯏ ꯀꯩ ꯃꯔꯤ ꯂꯩꯅꯗꯣꯏꯅꯣꯕ ꯑꯗꯨꯗ ꯌꯥꯔ ꯂꯥꯛꯏꯕ ꯃꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯃꯦꯗꯤꯌꯥꯗꯁꯨ ꯃꯣꯏꯁꯦ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯁꯨ ꯍꯥꯏꯕ ꯋꯥꯗꯅꯤ ꯃꯦꯗꯤꯌꯥ ꯅꯣꯏ ꯀꯩꯅꯣꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯗꯤ ꯄꯥꯎꯗꯣ ꯈꯪꯗꯦ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯉꯥꯡꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯗꯤꯁꯀꯁꯟꯁꯦ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯃꯣꯏꯅ ꯉꯥꯡꯊꯣꯔꯛꯄ ꯑꯣꯏꯗ ꯄꯥꯗꯕꯗꯣ ꯄ꯭ꯔꯖꯥꯗꯗꯤ ꯆꯨꯝꯊꯣꯛꯇ ꯌꯥꯗꯕꯅꯤꯅ ꯅꯊꯧꯅꯤꯅ ꯇꯧꯔꯤꯅꯦꯕ ꯅꯣꯏꯁꯨ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯀꯟꯐ꯭ꯌꯨꯁꯇ ꯂꯣꯏ ꯊꯝ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯃꯆꯥ ꯑꯩꯗꯤ ꯁꯤꯗꯩꯁꯤꯗꯀꯣ ꯌꯥꯝ ꯀꯟꯅꯁꯨ ꯃꯣꯏꯅꯗꯤ ꯑꯁꯥꯎꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃ ꯅꯣꯛꯅꯤꯡꯕ ꯑꯃꯅꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯣꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕꯁꯤꯗꯒꯤ ꯀꯔꯣꯔ 9 ꯃꯥꯄꯜ ꯑꯣꯏꯔꯝꯒꯅꯤ ꯇꯥꯃꯣ ꯅꯠꯇ꯭ꯔꯥ ꯉꯥꯒꯤ ꯀꯩꯒꯤ ꯇꯧꯕꯒꯤꯅ ꯍꯟꯗꯛ ꯇꯧꯔꯦ ꯍꯥ ꯑꯗꯨꯒ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯇꯧꯔꯤ ꯍꯥ 1948ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯩꯅꯣ ꯇꯧꯈꯤꯅꯦꯅ ꯐꯥꯎꯟꯗꯦꯁꯟ ꯇꯧꯔꯤ ꯉꯁꯤ ꯀꯩꯅꯣ ꯀꯩꯅꯣꯒꯤꯗꯣ ꯋꯥꯌꯔ ꯀꯥꯇꯤꯗꯨ ꯌꯥꯎꯔꯛꯄꯅꯦ ꯍꯥ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤꯒꯦꯕ ꯑꯗꯨꯒꯨꯝꯕ ꯂꯧꯕ ꯌꯥꯕ ꯑꯦꯛꯁꯟꯗꯤ ꯃꯣꯏ ꯂꯧꯗ꯭ꯔꯦ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯨ ꯉꯥꯏꯔꯦ ꯃꯣꯏꯒꯤ ꯄꯥꯔꯇꯤꯗꯒꯤꯁꯨ ꯁ꯭ꯄꯤꯀꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯏꯅꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯍꯥ ꯃꯣꯏ ꯈꯪꯗꯕ꯭ꯔꯕ ꯁꯨꯒꯨꯝꯕꯗ ꯃꯣꯏꯅ ꯉꯥꯡꯒꯗꯕ ꯁꯛꯀꯗꯕ ꯇꯧꯒꯗꯕ ꯃꯊꯧꯗꯤ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯒꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯐꯥꯎꯟꯗꯦꯁꯟ ꯇꯧꯅꯤꯡꯕꯒꯤ ꯑꯥꯔꯊ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯑꯩ ꯊꯃꯣꯏꯗ ꯑꯩ ꯂꯩꯇ꯭ꯔꯦ ꯃꯩ ꯑꯁꯨꯛ ꯆꯥꯛꯄ ꯃꯇꯝꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯐꯝꯖꯟꯗꯅ ꯇꯥꯁꯟꯗꯅ ꯍꯣꯠꯅꯕꯤꯅꯕꯁꯨ ꯉꯝꯗ꯭ꯔꯕ ꯃꯦ 3ꯗꯒꯤ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯤꯅꯤꯠ 5 ꯐꯝꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨ ꯀꯟꯅ ꯆꯥꯛꯄꯗꯨꯅ ꯃꯦꯛꯀꯦ ꯍꯥꯏꯔꯨꯔꯗꯤ ꯑꯗꯨ ꯅꯥꯏꯅꯗ ꯄꯥꯔꯇꯤ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯁ꯭ꯇꯦꯠꯅꯤ ꯃꯩ ꯆꯥꯏꯁꯦ ꯏꯔꯝꯗꯪ ꯃꯤꯅꯤ ꯁꯤꯔꯤꯁꯦꯅ ꯇꯧꯒꯗꯕꯗꯨꯗꯒꯤ ꯉꯁꯤꯐꯥꯎꯗ ꯇꯧꯔꯛꯏꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣꯕ ꯃꯥꯒꯤ ꯕꯖꯦꯠꯀꯤ ꯁꯤꯖꯟ ꯃꯇꯝꯗꯨꯗ ꯈꯔ ꯅꯨꯃꯤꯠ 5ꯅꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅꯒ ꯙꯔꯅꯥꯒ ꯐꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛꯀꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯏꯆꯥꯁꯤꯡ ꯈꯨꯟ ꯉꯥꯛꯄꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯖꯩꯗꯨꯅꯦꯕ ꯑꯗꯨꯁꯨ ꯀꯩꯝ ꯂꯧꯕꯤꯗꯦ ꯍꯟꯗꯛꯀꯤꯁꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯇꯣꯛꯑꯦ ꯍꯥ ꯃꯣꯏ ꯃꯁꯦꯟꯅꯦꯕ ꯁꯥꯟꯅꯔꯤꯗꯣ ꯄ꯭ꯔꯖꯥꯅ ꯅꯠꯇꯦꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯍꯜꯂꯛꯏꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯄꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯑꯝꯇ ꯅꯠꯇꯦꯕ ꯈꯥꯂꯤ ꯃꯣꯏ ꯀꯣꯏꯕ ꯆꯠꯅꯔꯨꯔꯦ ꯀꯣ ꯃꯣꯏ ꯏꯔꯨꯞ ꯄꯨꯔ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯒ ꯀꯧꯔꯦꯅ ꯇꯧꯔ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯩ ꯈꯣꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯄꯨꯊꯣꯛꯑ ꯀꯧꯕꯅ ꯆꯪꯉ ꯑꯩꯈꯣꯏ ꯀꯩꯝ ꯈꯪꯍꯧꯗꯦꯅ ꯃꯃꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏ ꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯄꯨꯡ ꯌꯩꯊꯣꯛꯑꯒ ꯂꯩꯅꯔꯒ ꯃꯤꯌꯥꯝꯗꯨꯅ ꯂꯥꯛꯑꯒ ꯀꯩꯅꯣ ꯑꯣꯏꯕꯤꯕ ꯇꯣꯛꯄ ꯌꯥꯔꯣꯏꯅ ꯇꯧꯔꯀꯥꯟꯗ ꯇꯣꯛꯇꯣꯏꯅꯦꯕ ꯒꯣꯕꯔꯅꯔꯗꯒꯤꯅ ꯀꯩꯅꯣꯗꯨꯕꯨ ꯀꯌꯥꯝ ꯂꯥꯞꯅꯒꯦꯅ ꯁꯦꯝ ꯕꯪꯒ꯭ꯂꯣꯔꯒ ꯍꯥ ꯇꯧꯔꯤꯕ ꯗ꯭ꯔꯃꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯔꯕꯅꯦꯅ ꯉꯁꯤ ꯏꯃꯥꯅ ꯕꯖꯥꯔ ꯆꯠꯄꯗ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯑꯩ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧ ꯂꯥꯛꯄꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯊꯃꯣꯏꯗꯗꯤ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯔꯤꯅꯣ ꯈꯪꯗꯒꯩ ꯉꯁꯤ ꯑꯆꯥꯎ ꯀꯨꯝꯍꯩ ꯇꯥꯟꯅꯗꯅ ꯂꯩꯇꯕ ꯂꯤꯔꯤꯛ ꯀꯦꯝ ꯑꯃꯗ ꯀꯌꯥꯝ ꯀꯞꯐꯝꯒꯅꯤ ꯍꯥ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯀꯣ ꯑꯩꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯑꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯕ ꯋꯥꯗꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯃ ꯇꯧꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯐꯤ ꯃꯇꯦꯛ ꯑꯃ ꯐꯅꯦꯛ ꯃꯇꯦꯛ ꯑꯃ ꯄꯤꯅ ꯌꯥꯕꯗꯨꯁꯨ ꯀꯥꯔꯒ ꯕꯤꯛ ꯊꯜꯂꯤꯅꯦ ꯃꯆꯥ ꯉꯁꯤꯒ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯒꯤ ꯗꯦꯋꯥꯂꯤꯗꯒ ꯇꯧꯅꯔꯤꯕ ꯉꯔꯥꯡ ꯚꯥꯏꯔꯦꯜꯒ ꯆꯠꯂꯤꯕ ꯑꯩꯅ ꯍꯥꯏꯅ ꯌꯨꯅꯤꯐꯣꯔꯝꯁꯨꯅꯤꯗ ꯑꯩꯈꯣꯏꯁꯦ ꯔꯨꯜꯁꯦ ꯇꯧꯁꯦ ꯍꯥꯏꯗꯤ ꯅꯤꯌꯣꯝ ꯆꯨꯝ ꯇꯧꯕ ꯗꯦꯋꯥꯂꯤꯗꯣ ꯃꯣꯏ ꯑꯉꯥꯡꯁꯤꯡꯅ ꯇꯥꯔꯒꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯆꯨꯋꯦꯁꯟ ꯌꯦꯡꯉꯣꯕ ꯍꯔꯥꯎꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥꯅꯣ ꯅꯨꯡꯉꯥꯏꯕꯕꯨ ꯄꯥꯝꯗꯕ ꯀꯅꯥꯅꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯂꯥꯏꯐꯅꯤ ꯏꯟꯖꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯏꯟꯖꯣꯏ ꯇꯧꯔꯒꯁꯨ ꯃꯈꯜ ꯃꯊꯦꯜ ꯂꯩꯗꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯨꯂꯤꯁꯇꯣ ꯂꯥꯛꯑꯅꯤ ꯌꯨꯅꯤꯐꯣꯔꯝꯅꯤ ꯃꯣꯏ ꯏꯖꯠꯁꯨ ꯃꯁꯥꯅ ꯌꯣꯟꯊꯣꯛꯑꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯥꯔꯒꯗꯤ ꯁꯦꯡꯅ ꯐꯥꯔꯣ ꯁꯦꯡꯅ
ꯄꯤꯔꯨꯔꯅꯣꯕ ꯁ꯭ꯋꯥꯏꯗꯒꯤ ꯐꯥꯔꯕꯅꯤꯅ ꯆꯠꯈ꯭ꯔꯅꯤ ꯑꯁ꯭ꯋꯥꯏ ꯀꯥꯔꯛ ꯑꯝꯇ ꯊꯥꯗꯣꯛꯅꯈ꯭ꯔꯅꯤ ꯑꯗꯨꯒ ꯄꯤꯊꯣꯛꯑꯝꯃꯗꯤ ꯑꯃꯨꯛ ꯈꯥꯎꯔꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝꯗꯨꯒꯤ ꯔꯦꯁꯄꯦꯛ ꯂꯩꯔꯤꯕ꯭ꯔꯣ ꯍꯥ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯀꯩꯒꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯔꯦꯁꯄꯦꯛꯇꯣ ꯉꯥꯛꯅ ꯆꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯏꯁꯥꯒꯤ ꯔꯦꯁꯄꯦꯛꯁꯦ ꯏꯁꯥꯅ ꯂꯣꯏ ꯌꯣꯟꯊꯣꯛꯆꯕꯅꯦꯕ ꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁꯃꯥꯖꯅ ꯇꯧꯔꯤꯁꯦ ꯁꯦꯟꯇꯔꯒꯤꯗꯤ ꯑꯗꯨ ꯌꯦꯡꯉꯣ ꯖꯣꯕ ꯀꯥꯔꯗ ꯇꯧꯕꯗꯁꯨ ꯌꯦꯡꯉꯣ ꯇꯁꯦꯡꯅ ꯖꯣꯕ ꯀꯥꯔꯗ ꯇꯧꯖꯕꯗꯨꯅ ꯁꯨꯖꯔꯒ ꯅꯣꯝꯖꯔꯒ ꯇꯥꯟꯖꯔꯒ ꯈꯣꯡꯕꯥꯟ ꯅꯨꯡꯕꯥꯟꯗ ꯇꯛꯑꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯐꯅ ꯇꯧꯔꯒꯁꯨ ꯈꯤꯇꯪꯗꯤ ꯍꯦꯜꯞ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯖꯣꯕ ꯀꯥꯔꯗꯁꯨ ꯉꯥꯏꯔꯦ ꯃꯥꯒꯤ ꯚꯣꯠ ꯂꯦꯡꯅꯤꯡꯕ ꯃꯦꯝꯕꯔ ꯄꯥꯏꯕ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤꯗ ꯑꯣꯏꯅ ꯇꯧꯅꯩꯑꯕ ꯇꯁꯦꯡꯅ ꯂꯩꯇꯕ ꯂꯥꯏꯔꯕ ꯂꯦꯕꯔ ꯑꯃꯗ ꯂꯦꯕꯔ ꯖꯣꯕ ꯀꯥꯔꯗꯇꯣ ꯄꯤꯕꯤꯌꯣꯕ ꯃꯥ ꯁꯨꯆꯠꯁꯅꯨ ꯅꯍꯥꯟ ꯚꯥꯏꯔꯦꯜ ꯑꯃ ꯑꯣꯏꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯅ ꯑꯃ ꯇꯧꯈꯤꯕ ꯂꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦꯕ ꯖꯣꯕ ꯀꯥꯔꯗ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯖꯣꯕ ꯀꯥꯔꯗꯁꯨ ꯑꯩ ꯖꯣꯕ ꯀꯥꯔꯗꯀꯁꯦ ꯊꯤꯡꯖꯤꯜꯍꯟꯅꯤꯡꯉꯦꯕ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒꯤ ꯁꯝꯐꯣꯏꯅꯕꯅꯦꯅ ꯌꯦꯡꯕ ꯋꯥꯔꯦ ꯃꯥꯒꯤ ꯍꯟꯗꯣꯔꯛꯀꯗꯕ ꯍꯟꯗꯣꯔꯛꯇꯦ ꯑꯦꯀꯥꯎꯟ ꯆꯪꯈ꯭ꯔꯒ ꯃꯥ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧ ꯅꯠꯇ꯭ꯔꯣ ꯍꯔ ꯁ꯭ꯇꯦꯠꯇ ꯑꯗꯨ ꯇꯧꯔꯝꯒꯗꯕ ꯑꯇꯣꯞꯄ ꯑꯦꯅꯤ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯃꯥꯡꯍꯟꯕꯅꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯨꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯨ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦꯅ ꯑꯩꯒꯤ ꯏꯆꯥ ꯄꯤꯛꯈ꯭ꯔꯕꯐꯥꯎꯗ ꯗꯤꯋꯥꯂꯤ ꯈꯥꯎꯅꯤꯡꯉꯦ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯣ ꯑꯔꯥꯏꯕ ꯊꯤꯅꯔꯛꯑꯦꯕ ꯁꯤ ꯆꯠꯅꯔꯤꯕ ꯂꯤꯆꯠꯂꯥꯕ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯇꯧꯔꯤꯉꯩꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯂꯩꯅꯔꯤꯁꯤꯀꯣ ꯄꯨꯔꯥ ꯋꯥꯏꯜ ꯂꯥꯏꯐꯅꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯄꯨꯔꯥ ꯋꯥꯏꯜ ꯂꯥꯏꯐꯅꯦ ꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯅ ꯉꯥꯛꯇꯅꯦꯕ ꯇꯥꯁꯟꯃꯤꯟꯅꯔꯒ ꯀꯩꯗꯧꯁꯤꯒꯦꯁꯨ ꯈꯟꯅꯗꯦ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉ ꯂꯩꯔꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯑꯃꯨꯛ ꯂꯤꯗꯔ ꯑꯣꯏꯔꯕꯅꯤ ꯅꯣꯏ ꯗꯤꯁꯀꯁꯟꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯉꯅꯤ ꯄ꯭ꯔꯖꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯅꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯅꯤ ꯄꯨꯔꯥ ꯀꯥꯡꯈꯣꯏꯅꯦ ꯑꯩꯈꯣꯏꯅ ꯆꯥꯏꯔꯤꯁꯦ ꯌꯨꯅꯤꯇꯤ ꯅꯣ ꯌꯨꯅꯤꯇꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯛꯏꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯉꯥꯡ ꯁꯛꯏꯕꯗꯣ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯕꯅꯤ나 ꯃꯣꯏꯒꯤ ꯗ꯭ꯔꯥꯃꯥꯁꯤ ꯀꯌꯥꯝ ꯀꯨꯏꯕꯧ ꯁꯥꯟꯅꯍꯟꯗꯣꯏꯅꯣ ꯗꯤꯖꯣꯜꯕ ꯇꯧꯗꯦꯕ ꯍꯧꯖꯤꯛ ꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯗꯦ ꯁꯁꯄꯦꯟꯗ ꯂꯩꯕꯅꯦꯕ ꯁꯤ ꯑꯦꯅꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯁꯨꯒꯨꯝꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯁꯨꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯂꯩꯇꯦ ꯋꯥꯔꯜꯗꯕꯨ ꯍꯥꯏꯕꯤꯒꯦ ꯄꯥꯔꯇꯤ ꯂꯩꯅ ꯃꯦꯝꯕꯔ ꯃꯁꯤꯡ ꯁꯨꯅ ꯀꯩꯅꯣ ꯁꯔꯀꯥꯔ ꯁꯦꯝ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯁꯤ ꯐꯥꯔꯁ ꯔꯦꯀꯣꯔꯗꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯀꯣ ꯁꯤ ꯌꯥꯔ ꯆꯠꯂꯤꯕꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯔ ꯆꯠ ꯅꯪꯁꯨ ꯌꯥꯔ ꯆꯠꯂꯤꯕꯅꯦ ꯑꯩꯁꯨ ꯌꯥꯔ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯗꯥꯏꯅꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯨ ꯉꯥꯏꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯠꯂꯤꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯇꯧꯕꯤꯌꯣꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ 1948ꯇ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯁꯣꯝꯗ ꯇꯥꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯒꯨꯟꯁꯤꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛ ꯃꯇꯥꯡꯗ ꯍꯥ ꯃꯟꯗꯤꯔꯅꯦ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯣ ꯁꯦꯂꯩꯕ ꯀꯠꯂ ꯆꯠꯅꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉꯨ ꯃꯥ ꯊꯣꯛꯄꯅꯤ ꯑꯐꯕ ꯁꯥꯔꯤꯕꯅꯦꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯅ ꯃꯆꯥ ꯑꯩꯗꯤ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦ ꯄ꯭ꯔꯖꯥ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ प्रजाꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯣꯛꯑꯒ ꯍꯌꯦꯡ ꯇꯨꯡꯗ ꯀꯞꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯪꯅ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯗꯁꯨ ꯉꯥꯏꯔꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯤ ꯑꯩꯅ ꯀꯞꯐꯧꯔꯀꯥꯟꯗ ꯇꯨꯡꯗ ꯅꯣꯛꯍꯟꯕꯗꯨꯅ ꯐꯗꯣꯏꯅꯦꯕ ꯑꯩꯅ ꯉꯁꯤ ꯅꯣꯛꯈ꯭ꯔꯒ ꯆꯠꯂꯒ ꯍꯌꯦꯡ ꯇꯨꯡꯗ ꯀꯞꯐꯧꯕ ꯍꯥꯏꯕꯗꯣ ꯑꯩ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗो ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝꯅ ꯂꯩꯕ ꯆꯠꯄ ꯀꯦꯕ ꯃꯣꯡꯕꯗ ꯀꯜꯂꯛꯄꯒꯤꯁꯨ ꯅꯠꯇꯦ ꯃꯐꯝ ꯃꯇꯝ ꯃꯇꯥꯡ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯃꯇꯝ ꯁꯨꯌꯦꯡ ꯌꯦꯡꯗꯕꯅꯦꯕ ꯉꯥꯡꯅꯤꯡꯉꯦ ꯄꯨꯡꯉꯥꯡ ꯉꯥꯡꯕꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯍꯟꯗꯛ ꯇꯧꯔꯤꯕ ꯄꯤꯂꯔ ꯌꯨꯡꯕꯩ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯌꯦꯡꯉꯨ ꯆꯠꯅꯔꯤꯕ꯭ꯔꯣ ꯑꯗꯣ ꯍꯥ ꯅꯪꯒꯤ ꯁꯥꯒꯩ ꯅꯪꯒꯤ ꯍꯥꯏꯕꯁꯦ ꯅꯪ ꯑꯩ ꯊꯧꯆꯣꯡꯕꯁꯦ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯇꯥꯃꯣ ꯁꯟꯖꯥꯏꯁꯦ ꯃꯥꯒꯤ ꯑꯗꯨꯝ ꯃꯥꯏ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯂꯩꯔꯗꯕꯅꯦꯕ ꯃꯥꯡꯕ ꯌꯥꯔꯣꯏꯗꯕꯅꯦ ꯁꯤꯗꯒꯤꯗꯃꯛꯇꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯔꯤꯂꯤꯖꯟꯗꯣ ꯑꯗꯨꯒꯤ ꯄꯣꯔꯝ ꯇꯥꯟꯅꯕꯁꯤꯅꯤ ꯔꯤꯂꯤꯖꯟꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯌꯥꯗꯦꯕ ꯔꯤꯂꯤꯖꯟꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯆꯪꯉꯛꯀꯅꯦꯕ ꯀ꯭ꯔꯦꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯒꯗꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯤꯅꯤ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯣꯏꯅ ꯂꯩꯒꯅꯒꯗꯕꯅꯤ ꯐꯨꯔꯨꯞ ꯍꯥꯏꯕꯁꯦ ꯐꯨꯔꯨꯞ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯅ ꯐꯨꯔꯨꯞꯀꯤ ꯇꯧꯅꯔꯤꯗꯣ ꯌꯦꯛ ꯁꯂꯥꯏ ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯑꯩꯅ ꯃꯐꯝ ꯃꯇꯥꯡ ꯃꯥꯡꯉꯔꯣꯏꯗꯕ ꯍꯤꯁꯇ꯭ꯔꯤꯅꯦꯕ ꯁꯤꯗꯤ ꯀꯅꯥꯝꯇꯅ ꯇꯥꯃꯣꯀꯣ ꯌꯦꯠꯄ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯝ ꯂꯩꯍꯧꯔꯗꯕ ꯄꯣꯠꯅꯦꯕ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯕ ꯌꯥꯔꯣꯏꯕ ꯅꯠꯇꯗꯅ ꯍꯧꯖꯤꯛ ꯃꯁꯦꯟꯁꯤꯗ ꯇꯧꯅꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯪꯉꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯃꯣꯏꯁꯨ ꯑꯃ ꯌꯨꯡꯈꯠꯂꯛꯑꯣ ꯄꯤꯂꯔ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯕꯗꯤ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯃꯤꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯕ ꯐꯨꯔꯨꯞ ꯂꯩꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯑꯗꯨꯗꯤ ꯍꯔꯥꯎꯕꯣꯏꯗꯨꯗꯣ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯃꯑꯣꯡꯗ ꯑꯃꯦꯔꯤꯀꯥꯅ ꯊꯤꯡꯖꯤꯟꯒꯦꯁꯨ ꯉꯝꯃꯅꯤ ꯖꯄꯥꯟꯅ ꯊꯤꯡꯖꯤꯟꯒꯦꯁꯨ ꯉꯝꯃꯅꯤ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯅ ꯊꯤꯡꯖꯤꯜꯂꯛꯏꯁꯤꯅꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯅꯤ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯄꯤꯛꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯩꯗꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯨ ꯉꯥꯏꯔꯦ ꯍꯥꯏꯒꯗꯕ ꯇꯧꯒꯗꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯟꯅ ꯀꯟꯅꯕꯒꯤ ꯄꯣꯠꯁꯤꯗ ꯍꯣꯠꯅꯁꯤ ꯃꯅꯤꯄꯨꯔ ꯀꯜꯂ ꯃꯇꯨꯡꯗꯨꯗ ꯑꯩꯒꯤ ꯐꯨꯔꯨꯞ ꯑꯩꯒꯤ ꯏꯅꯥꯠ ꯑꯩꯒꯤ ꯖꯥꯇꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯕ ꯉꯥꯛꯇꯅꯤ
sidi kesu mangaroi ba aina heng ichasin gi duso du manghoroi dam nang su heng nang la cha do kesu manghoroi ba du lei jera da ba pone history is mang ba adra bane ba mang ba adab du no ngasi continue cha thara ina tro phisi aduga kari gi no ngasi khakta da ekta tong na rei mem se aduna khoi yamna section ba matam ni adu wa ngang ma matam da aina habdu mina sibna chinda sana sibna khungun da habdo madu ta hon gum se ba ngang ni haidana su ba ngang da ba hoi akhoi mi hut ta kai da chai ba sidi chaibam thopa gi chai bani nata da na khoi praja lai minari ba mayam di yenga ga wangang ba adu ge request em ta ga ai media sida ai thamjaram ge any religion da nei na hai se ko si gumain tong no gum si bianing da ba pot do khoi close do da noi haido sini ne khoi sumai tawningi adoi kana gumba frup amna tawning ba leira ga su close do da khoi sumai na tawningi adu noi gi kai opinion lei ha manung understanding ma mathau tai bujiti ha mai kai khuding ge khoi si yekna ba gi ngata ngai ra bani na khoi manung da close door si angka da season ba mathau ta re ba tawning ba thabak akhoi na bak tawna da bi aina tawgada ba thabak sina nongo da sokada boi ta di bungo ai sumai taw gi taw li imada ado nang kai yaningi nang ma ai si style da to honi sumai dam to suggestion adu yam best matam oeba aduna adugumba sidana ningi social media haibase yamna luba ke noni ko aduna sugumba se yamna ai to honingde aduga matungda su kanagumba any religion na kai gumba ma tawge to boda karian kanagumba fruit ma da sokata buragadi madu han manungda close door da pabunga to mina ga da boisu pabunga ga tanaba tamo kai go to go da boisu tamo kai ga tanaba armaina tawraga tawminaraga di akhoi soidana manipur se kanba ngamgani manipuri praja myam se loiba kanba ngamgani na khale natabada di warani mihut ki di thoina khalura nu moida soibani moigi wasidi moibo henna thagala ba leiriba handak leiriba emeri singje amu handa thagala gen khalaga di akhoi dum wanga ngaroi se ba pabung ani na su pabung amadi bazar su yam faja wafam ni thambiri imana su yam fajana wafam kam thambikre hujik kogi center leadership da ikoi thajaba thamliba kogi MLA sing na phone li wafam sing aduga center leadership sing kayam yamna manipur parja gi khallaga thabak to birakni na sa to biri man jana ni wangse kari bu haido no da kari khalli gi sing da center na akhoi state sigi kari da aphaba kari da tawba seng na habada masana makhoina lauthokjaba national highway si bokto ko chalan bangam baigi pangal laite ko adoi da karamba ground no bokhoina thada duise khoina thaja duise center na tawreiba post moina ngasi harau moina chalure chalam dai da des moina media raga haram bam da national highway gi adu dai gi relief camp gi matang adai sarkar ki loi khuma machat khibna tru halakpu matam da na bihar gi vote loiraga sarkar tawni hai na hujiki samit patra ga ama moi BJP ki keno do unara lakpada santos ko unara lakpada harauri ne ba adu edu no ga lakchaba ngam ba mi sing sida karamba miyeng da makoi de dum sana pot oin ure mi center na ne khoi gi di manipur da di khoi ni mi hu ni MLA ne na hala thami ba se makoi gi wakhal da moi sana pot oin ure ba maram di masana logada ba MLA gi thaudang khangdre adudagi assembly kamai tawdana function to hani khangdare kamai tawdana khoigi ngasi leiriba mayam sigi amata oiba unity oiba semgat kani ju khangdare mai gi tonga ba yengudana handak ki tawise BJP versus BJP ga sulaira bane ko khambra aduna si mayam se mina loi ureba adubu mo khoidi akhoina mamang dagi lanje khawrakpada center ki plan di atopa amani haidana khoina haiba lakpado aduna matung inna ngasi bauta makhoina tawroina tawdabane ba moina tawroin tawdraga su akhoina mo haijari na praja khoina haina akhoi gi mihut ne na khoina thangat khiba khoi manipur sibu kangedabane khoi gi leiriba praja myam se ki protection oigedabni haidana khoi gi lanthum kambi gedabni haiba moina kari gumba amta pakhumbi ba ngam jise kari gi no haibane ba amaram da di moi su double engine sarkar ne ba si atop state amda tawro mone asam da tawngam godro loi atai north east do ina haira se ba to pati to khra se ba asam da ngangadra ba si to pomatam da Pagi State Minister duna lawoi dro mi gidi Assam ki Minister na khoi gi method te gi 2020 de gi mai chak padang asi bok ta Prime Minister unabangam de ko na hala mi du su mai gi pungani gi atopa program yam du gi changak ta ya da ba gi thangna ba yum dang ata changbiram ge na changak pani ko ta seng na leibak si gi lotion ge na lak pasunate ko cho champur han chalu re du da nai haido akhoi gi kaino si su ani thobra haidana haido maram di Prime Minister ma la ga di Imphal si de leiri ni si de Governor phamini natra CM Banglo si leiri loan ba kis de leiri ne ba sei za taw de asuna kan cha dure crisis tu na di hai gani ko
ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯒꯗꯕ ꯅꯠꯇꯦꯕ ꯅꯣ ꯑꯩꯒꯤꯗꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯅꯣꯏ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯒꯗꯕ ꯄ꯭ꯔꯣꯁꯤꯗꯦꯟ ꯔꯨꯜꯅꯤꯗꯅ ꯂꯩꯔꯤꯗꯣ ꯑꯗꯨ ꯇꯧꯗꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯇꯧꯔꯛꯏꯕ ꯑꯦꯖꯦꯟꯗꯥ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯉꯝꯗꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯅ ꯃꯤꯅ ꯁꯨꯝ ꯈꯣꯡꯀꯥꯞꯇ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯁꯤ ꯃꯖꯥ ꯁꯨꯁꯤ ꯌꯦꯡꯉꯣꯕ ꯁꯨꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯣ ꯁꯔꯀꯥꯔ ꯄꯥꯜꯂꯤꯉꯩꯗ ꯃꯣꯏ ꯃꯁꯦꯟ ꯌꯦꯠꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯁꯨꯅ ꯑꯗꯨꯝ ꯇꯧ ꯂꯩꯇ꯭ꯔꯣ ꯍꯥ ꯃꯣꯏꯅꯁꯨ ꯃꯦꯗꯤꯌꯥꯗ ꯊꯣꯛꯄꯗ ꯀꯩꯗ ꯉꯥꯡꯗ꯭ꯔꯣ ꯑꯗꯨꯕꯨ ꯉꯁꯤ ꯃꯣꯏꯅ ꯌꯥꯅꯗꯦ ꯑꯩꯈꯣꯏꯗꯤ ꯁꯨ ꯌꯥꯗꯦ ꯍꯥꯏꯕ BJPꯗꯨꯅꯉꯁꯤ ꯁꯨ ꯁꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ MLA BJPꯗ ꯂꯩꯕꯁꯤꯡꯁꯦ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯦꯕꯤꯅꯦꯠꯅ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯁꯁꯄꯦꯟꯗ ꯂꯩꯖꯕ ꯋꯥꯅꯤ ꯑꯩꯈꯣꯏ MLA ꯑꯃꯗꯤ ꯑꯣꯏꯔꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯅꯤ ꯃꯁꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯣꯏ ꯀꯔꯤ ꯐꯣꯡꯗꯣꯛꯄ ꯉꯝꯒꯦ ꯀꯩ ꯉꯝꯗꯦꯀꯣ ꯑꯗꯨꯅ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯧꯖꯤꯛꯁꯨ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯇꯁꯦꯡꯅ ꯄ꯭ꯔꯣꯁꯤꯗꯦꯟ ꯔꯨꯜ ꯀꯥꯏꯁꯦ ꯂꯩꯍꯟꯕ ꯑꯩꯈꯣꯏꯅꯅꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗꯤ ꯃꯤꯗꯤ ꯑꯗꯨꯝ ꯂꯧ ꯂꯩꯅꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯅꯕꯒꯤ ꯋꯥꯍꯩꯁꯦ ꯑꯩꯅ ꯍꯥꯏꯕꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕꯕꯨꯗꯤ ꯃꯣꯏꯅ ꯍꯥꯏꯕꯅ ꯂꯨꯝꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯥꯏꯅ ꯂꯩꯅꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕꯅꯦ ꯃꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯥꯁꯦ ꯑꯩꯅ ꯁꯨꯝ ꯆꯩꯃꯟꯗꯅꯁꯨ ꯆꯩꯕꯗꯤ ꯅꯠꯆꯗꯕ ꯑꯩꯗꯤ ꯃꯤꯗꯨꯗ ꯆꯩꯕ ꯅꯠꯇꯦ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯏꯖꯕꯅꯦꯕ ꯃꯥꯅ ꯄꯥꯏꯕꯅꯤ나 ꯁꯤꯁꯦ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯅ ꯄꯥꯏꯔꯝꯃꯣ NPPꯅ ꯄꯥꯏꯔꯝꯃꯣꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯏꯔꯝꯃꯣ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯃꯥꯒꯤ ꯄꯨꯔꯤꯕ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯗꯔ ꯑꯣꯏꯕꯁꯤꯡꯗꯨꯗ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯃꯣꯏꯅꯗꯤ ꯋꯥꯔꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯉꯝꯕ ꯃꯣꯏ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯎꯁꯤꯠꯇꯔꯦ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥꯕꯣꯛꯇ ꯑꯃꯤꯠ ꯁꯥꯍꯅ ꯅꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯃꯥ ꯎꯅꯁꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯇꯝ ꯄꯤꯗꯦꯅ ꯅꯣꯏ ꯈꯕꯔꯗ ꯃꯦꯗꯤꯌꯥꯗ ꯍꯥꯞꯈꯤꯗꯨꯗꯤ ꯍꯥ ꯑꯗꯨ ꯂꯩꯔꯦ ꯍꯧꯖꯤꯛ MLA ꯃꯌꯥꯝꯒꯤ ꯑꯗꯨꯒꯤ ꯄꯣꯖꯤꯁꯟꯗ ꯊꯝꯃꯛꯑꯦ ꯕꯤꯍꯥꯔ ꯕꯣꯠ ꯂꯩꯇ꯭ꯔꯒꯗꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯐꯔꯛ ꯇꯥꯈꯤꯅꯤ ꯐꯔꯦꯅꯦ ꯇꯥꯡ 10ꯗꯣ ꯉꯥꯏꯔꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯇꯥꯡ 10ꯁꯦ ꯇꯧꯗ꯭ꯔ ꯇꯥꯔꯗꯤ ꯃꯣꯏ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯑꯗꯨ ꯍꯥꯟꯅ ꯑꯟꯁꯔ ꯄꯤꯔꯣꯕ ꯑꯩꯈꯣꯏꯗ ꯐꯔꯦꯕ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯗꯣ ꯐꯥꯔꯁ ꯔꯥꯎꯟꯗ ꯉꯥꯏꯔꯒꯦꯕ ꯑꯩꯈꯣꯏ ꯇꯥꯡ 10ꯗꯣ ꯃꯗꯨꯏꯗꯨꯗ ꯀꯩꯒꯨꯝꯕ ꯁꯄꯣꯁ ꯁꯦꯝꯃꯛꯇ꯭ꯔꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯀꯩ ꯂꯧꯗꯣꯔꯤꯒꯦꯕ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯣꯕ ꯂꯩꯔꯤꯕ MLA ꯃꯣꯏ BJPꯗ ꯐꯝꯃꯤꯕꯁꯤꯡꯗꯣ ngaha lega puli amu haini ngaha lega khoi amu gyana yanadi amu haini adogi minister ka kano oining bagi amu thongna re amu haini moi da natro media da khoi myam praja da sawli se si tawge na tawibra mo mase manaraga moi masen manaraga tawge tawibra moi su sengna haba center na tawreba potse moi kem defense tawdra taraga di moi so ko praja myam gi lai ba condition se lehen ba moi ayaba pireba moina ta sengna nusiba nuai ta boy ngasi society leidana mi masai gi mayum maramdam leina ngasi sumaina chahi ani makhai hingala panahan discussion I kano gi da relief camp ge ma phamda ichan pa kapi duni ha bacha do chahi ani makhai do chak ni badong tawi moina office halak bada office haba mis thabak suba chalu ba halak pa matam da chak leiram da ba adu ko mayam lijari duni ba adu mai gi life to man oining dana oi kibra ba adu gumba mayam duna moi di vote piraga moi ka halimni natra adoi tadi adugumba yaure harga moina defense tawam thoktra mama hoina ngasi ngangi ba sai ba se akhoi haibai wane ba tawgudab di mokhoi ne ba ado nang tawgudaba manbra ne moi Delhi du yarakta phare adu de khoi ai din hamusu haidu din Delhi na phare noi maina thadure khalo noi pabal laga noi manare chumna leire harga di govna chango sidai song tang tawi noi maning da khoi lepke haidu ne ba moi thajan biyo che do pisal lo ba yam na khudong chab longna leire no ba Delhi na mawa laudre na thadok piraba moigi leiriba mayam duna ngasi amuk Delhi amuk jokhaliba moidi ha karam background yo leino ba moi kai kari huralo rage ai to duna ne baina mum hangai do leiriba MLA map se kari huralo rage ba masai gi sarkar masana senga da ba masai gi state ki tawjaga da ba thawda ma pangthok pang amak traba moidi kari huralo rage ba kari na tab di se chalu rage ba mokhoi mam do pangalo to kam thok do kari kino ba मोगी दिल्ली दगी होय फरेरे MLA से सेम बदने अखोय की मी सुदबदगी दिल्ली दे अहुम थारागा सुदोइनी हारेदि तामो उम गायबा नत्रा गायरा सेबा नत्रगा न बिहार दगी अहुम अमा लाखिने ये मणिपुर सरकार तो सेम बदा हारेदि तामो या nga या सेबा मसागी नंबर लेरबा मसाना दुम तौजबा याबा दुदा करम बनो दुदा लाइबा सुम मी से खोइना थागलुइने बा आई सिनेबा नंबर 1 फत्री से आई की रान ना तो ओइरमेबा पुनमक से ngange tadre haire tadre phajana haire tadre chauna haire tadre sidi aigi ira loramdro aigi ira loi orameba maramdi yaroi daba mayam se thagar adune ba ngaire se ba Delhi dagi sarkar se sembada mi ahum hapak tori bra natraga Bihar de ahum hapak tori bra adu ga khoi gi Manipur state ke semang am sudori bra masing akhoi di wakal da khoi wakal da di Manipur da lejari basna suyen lejai se khoi na lalambo oraga di
ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯦꯟꯇꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯀꯥꯟꯗꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯗꯤ ꯒꯣꯕꯔꯅꯔꯗꯅꯦꯕ ꯇꯧꯗꯣꯏꯁꯦ ꯁꯦꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯁꯤꯗꯦꯟꯗꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤ ꯑꯣꯏꯕ ꯁꯤ ꯇꯧꯕ ꯃꯣꯏꯅ ꯂꯣꯏ ꯁꯦꯝꯃꯛꯇꯣꯏꯅꯦꯕ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯖꯔꯤꯅꯦꯕ ꯃꯥꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯖꯒꯗꯕꯗꯣ ꯇꯧꯔꯣ ꯍꯥꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯃꯣꯏ ꯑꯥꯗ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯑꯃꯨꯛꯇꯪꯗꯤ ꯆꯦ ꯑꯃ ꯄꯤꯖ ꯂꯤꯗꯔꯁꯤꯞꯅꯤ ꯍꯥꯏꯔꯒ ꯆꯪꯕꯤꯌꯣꯕ ꯃꯣꯏꯗꯤ ꯌꯥꯝ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯔꯦ ꯃꯣꯏ ꯀꯅꯥꯝꯇ ꯀ꯭ꯔꯦꯛ ꯆꯠꯄ ꯂꯩꯅꯗꯦ ꯃꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕ ꯆꯪꯉꯣꯕ ꯁꯤꯗ ꯑꯃꯨꯛꯇ ꯃꯣꯏ ꯆꯧꯀ꯭ꯔꯤ ꯃꯨꯟꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯦ ꯁꯤꯑꯦꯝꯒꯤ ꯃꯨꯟꯅꯕꯁꯨ ꯂꯩꯇꯦ ꯍꯥꯏꯀꯣ ꯇꯥꯃꯣ ꯑꯗꯨꯗꯗꯤ ꯀꯔꯤꯅꯣ ꯋꯥꯠꯂꯤꯁꯦ ꯑꯗꯨꯗꯤ ꯃꯣꯏꯗ ꯋꯥꯠꯂꯤꯁꯤ ꯀꯔꯤꯅꯣꯕ ꯁꯤꯑꯦꯝ ꯃꯨꯟꯅꯕ ꯂꯩꯇꯦ ꯃꯌꯥꯝꯅ ꯄ꯭ꯔꯖꯥꯅ ꯄꯨꯊꯣꯛꯇ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯖꯔꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯣꯝꯕꯁꯤꯅ ꯑꯣꯏꯔꯅꯤ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪꯗꯤ ꯄꯤꯁꯟꯕꯤꯔꯨꯔꯣ ꯃꯗꯨꯗ ꯒꯣꯕꯔꯅꯔꯅ ꯀꯩ ꯈꯨꯝꯃꯛꯀꯦ ꯌꯦꯡꯉꯁꯤ ꯃꯗꯨ ꯈꯨꯝꯃꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄ꯭ꯔꯖꯥꯁꯨ ꯅꯣꯏ ꯃꯇꯨꯡ ꯏꯜꯂꯛꯑꯒꯦ ꯑꯗꯨꯒ ꯗꯤꯐꯦꯟꯁ ꯇꯧꯔꯁꯦꯕ ꯂꯣꯗꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯆꯠꯂꯁꯦꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯍꯛꯇꯤ ꯑꯩꯅ ꯇꯥꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯛ ꯁꯨꯝ ꯃꯥꯡꯊꯔꯕꯁꯤꯗ ꯃꯣꯏꯅ ꯁꯨꯝ ꯌꯥꯔ ꯂꯩꯁꯤ ꯀꯔꯤꯒꯤꯅꯣꯕ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯐꯟ ꯀꯌꯥꯝ ꯄꯤꯊꯔꯛꯄ ꯉꯥꯏꯈꯤꯒꯦ ꯍꯥꯏꯅꯣ ꯀꯌꯥꯝ ꯃꯠꯈꯤꯒꯦ ꯍꯥꯏꯅꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯔꯤ ꯂꯝ ꯂꯩꯗꯣ ꯋꯥꯠꯂꯤꯒꯦꯕ ꯃꯣꯏ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕ ꯑꯩꯈꯣꯏꯁꯨ ꯐꯥꯒꯤꯅꯦꯅ ꯈꯟꯕ꯭ꯔꯥꯕ ꯄꯥꯔꯇꯤꯅꯁꯨ ꯅꯣꯡꯃꯇ ꯃꯥꯏ ꯃꯁꯤꯡꯐꯥꯎ ꯁꯨꯅ ꯀꯧꯕ ꯉꯝꯗꯦ ꯍꯥꯏꯔꯨꯔꯒ ꯑꯅꯥꯕꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯨꯔ ꯃꯄꯥꯟ ꯂꯝ ꯆꯠꯈꯤ ꯍꯥꯏꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯀꯥꯏꯔꯛꯑꯦꯕ ꯃꯣꯏ ꯉꯥꯡꯕꯗ ꯑꯩꯈꯣꯏ ꯏꯀꯥꯏꯔꯛꯑꯦ ꯍꯩꯅꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣই ꯑꯣꯏꯅ ꯑꯗꯨꯅ ꯏꯁꯥꯗ ꯑꯣꯏꯅ ꯂꯣꯏ ꯆꯠꯁꯟꯖꯔꯦꯕ ꯑꯩꯁꯤ ꯒꯙꯥꯅꯤꯀꯣ ꯑꯩꯅ ꯄꯤꯔꯨꯕ ꯃꯤꯁꯦꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯔꯛꯑꯦꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯁꯤꯅ ꯀꯔꯝꯕ ꯃꯤꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯏ ꯉꯥꯡꯉꯤꯕꯁꯦ ꯑꯩ ꯃꯦꯗꯤꯌꯥꯗ ꯉꯥꯡꯅꯤꯡꯗꯦꯕ ꯉꯥꯡꯍꯜꯂꯛꯄꯅꯦꯕ ꯃꯣꯏꯅ ꯑꯩꯗꯤ ꯍꯥꯏꯔꯦꯗꯅ ꯅꯣꯏꯅ ꯉꯥꯏꯕꯗꯣ ꯇꯨꯃꯤꯟꯅ ꯉꯥꯏꯔꯣ ꯑꯗꯨꯁꯨ ꯍꯦꯛꯇ ꯃꯣꯏ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡꯒꯤ ꯍꯦꯛꯇ ꯑꯃꯅ ꯊꯣꯛꯈ꯭ꯔꯗꯤ ꯑꯃ ꯊꯣꯛꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯧꯅꯔꯛꯑꯅꯤ ꯑꯗꯨ ꯇꯧꯐꯝꯗꯨꯕꯨꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯥꯡ ꯂꯩ ꯍꯥꯏꯕ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯕ ꯃꯇꯝꯅꯦꯕ ꯍꯣꯏ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯕꯗꯤ ꯃꯣꯏ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯉꯥꯡꯅꯕꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯅꯤꯡꯉꯝꯃꯤ ꯀꯩꯁꯨ ꯀꯥꯏꯔꯝꯗꯦꯕ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯅ ꯁꯤꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯇꯧꯅ ꯂꯩꯍꯜꯂꯕ ꯃꯤꯒꯤ ꯃꯁꯥꯒꯤ ꯍꯤꯡꯖꯒꯗꯕ ꯃꯤꯑꯣꯏꯕꯗꯣ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯤꯖꯜꯂꯛꯑꯕ ꯁꯨꯁꯥꯏꯠ ꯇꯧꯔꯛꯑꯕ ꯑꯗꯨ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯃꯣꯏꯗꯣ ꯇꯥꯗꯣꯏꯅꯣ ꯍꯥꯏꯕ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯔꯨꯔꯒꯁꯨ ꯃꯣꯏ ꯁꯥꯎꯋꯦꯕ ꯑꯗꯩ ꯃꯣꯏ ꯍꯟꯗꯛ ꯁ꯭ꯄꯤꯀꯔ ꯑꯣꯏꯅꯤ ꯀꯥꯏ ꯇꯧꯕꯗꯣ ꯃꯣꯏ ꯃꯁꯦꯟ ꯂꯧꯇꯨꯅꯔꯕ꯭ꯔꯥ ꯁꯤꯅꯦꯕ ꯗ꯭ꯔꯃꯥꯁꯦ ꯃꯣꯏ ꯃꯥꯟꯅꯔꯣꯏ ꯇꯧꯕ ꯃꯥꯜꯂꯦ ꯑꯣꯄꯣꯖꯤꯁꯟꯁꯨ ꯉꯥꯏꯔꯦꯕ ꯑꯣꯄꯣꯖꯤꯁꯟꯁꯨ ꯇꯁꯦꯡꯅ ꯑꯣꯄꯣꯖꯤꯁꯟ ꯑꯃꯒꯤ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕꯁꯦ ꯑꯩꯗꯤ ꯂꯧꯗꯦꯅ ꯍꯥꯏꯅꯦꯕ ꯃꯁꯥꯒꯤ ꯆꯞ ꯆꯥꯕ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯗꯦꯅ ꯍꯥꯏꯅꯦꯕ ꯃꯣꯏꯁꯨ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔꯅ ꯇꯧ ꯂꯩꯔꯦꯕ ꯁꯤꯁꯨ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔꯒꯤ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯀꯦꯝꯄꯦꯟ ꯇꯧꯔꯤ ꯀꯦꯝꯄꯦꯟ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯑꯝꯇ ꯅꯨꯡꯁꯤꯗꯤꯌꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯝꯇ ꯅꯨꯡꯁꯤꯗꯤꯌꯦꯕ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯍꯥꯏꯔꯛꯀꯅꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯇꯕꯅꯣꯕ ꯃꯣꯏꯁꯨ ꯑꯦꯖ ꯑꯦ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ ꯎꯄꯥꯏ ꯂꯩꯇꯕ ꯃꯣꯏꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯗꯤ ꯑꯣꯏꯔꯤꯑꯕ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯈꯛꯇꯪꯗꯤ ꯂꯧꯕꯤꯌꯣꯕ ꯑꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒ ꯇꯧꯔꯤꯕ ꯅꯍꯥꯟꯉꯥꯏ ꯇꯧꯕꯗꯣ ꯈꯤꯇꯪ ꯈꯨꯝꯃꯝꯃꯦ ꯇꯣꯛꯈ꯭ꯔꯦꯕ ꯃꯈꯥ ꯇꯥꯕ ꯃꯣꯏꯒꯤ ꯀꯃꯤꯇꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯄꯣꯁꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯣꯠꯁꯤ ꯃꯥꯡꯉꯦ ꯍꯥꯏꯔꯦ ꯄꯣꯠꯁꯤ ꯄꯩꯁꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯦ ꯃꯥ ꯀꯔꯞ ꯇꯧꯔꯝꯃꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯏꯟꯀ꯭ꯋꯥꯏꯔꯤꯗꯨꯕꯨ ꯑꯩꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕ ꯌꯥꯕ꯭ꯔꯥꯕ ꯇꯥꯃꯣꯅ ꯄꯣꯠ ꯑꯃ ꯇꯧꯔꯒ ꯇꯥꯃꯣꯒꯤ ꯏꯃꯨꯡꯗꯨꯅ ꯑꯗꯨꯝ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯗꯣꯔꯤꯕ꯭ꯔꯥꯕ ꯍꯥ ꯁꯨꯝꯕꯒꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯕꯨꯗꯤ ꯇꯥꯃꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯂꯨꯝꯗꯣꯏꯅ ꯍꯥꯏꯕ ꯈꯤꯇꯪ ꯗꯤꯐꯦꯟꯁ ꯇꯧꯔꯁꯨ ꯃꯐꯝ ꯃꯇꯝ ꯆꯥ ꯇꯧꯕ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔꯗꯣ ꯆꯤꯡꯗꯗꯤ ꯑꯝꯇ ꯇꯧꯔꯨꯗꯤꯅ ꯀꯔꯤꯒꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯄꯥꯛꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅ ꯂꯩꯔꯦꯕ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯃꯣꯏ ꯆꯤꯡꯗ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯅ ꯂꯩꯇꯕ꯭ꯔꯣ ꯑꯗꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯗꯤ ꯈꯪꯗꯦꯕ ꯑꯗꯨꯅꯦꯕ ꯇꯧꯅꯔꯤꯕ ꯗ꯭ꯔꯃꯥꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯄ꯭ꯔꯖꯥꯅ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯎꯠꯂꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯄ꯭ꯔꯖꯥꯁꯨ ꯃꯥ ꯊꯣꯛꯄ ꯂꯩꯔꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯀꯨꯝꯃꯣꯟ ꯏꯄꯥ ꯏꯄꯨꯒꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯧꯒꯅꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯣ ꯑꯩ ꯏꯃꯥ ꯏꯕꯦꯜꯅ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔ 12ꯇꯗꯤ ꯑꯃꯨꯛ ꯇꯧꯈꯠꯅꯔꯛꯑꯅꯤ ꯏꯃꯥꯁꯤꯡꯗꯨꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯂꯧꯈꯤꯕꯅꯣꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯦꯗꯅ ꯃꯧꯗꯅ ꯆꯠꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯄꯣꯟꯊꯥ ꯄꯤꯕ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯥꯊꯤꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯥꯏꯀꯩ ꯃꯔꯤ ꯆꯠ ꯌꯥꯗꯕꯅꯤ ꯃꯤ ꯃꯥꯡꯈꯠꯂꯛꯑꯕꯅꯤ ꯑꯃ ꯇꯧꯔꯕꯅꯤ ꯀꯩꯝꯇ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯁꯤꯃꯗꯤ ꯑꯩꯅ ꯆꯠꯄꯗ ꯏꯁꯥꯁꯦ ꯅꯤꯡꯈꯣꯛ ꯂꯥꯛꯑꯔꯣꯏꯀꯣ ꯍꯥꯏꯕ ꯑꯩꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯑꯁ꯭ꯋꯥꯏꯗ ꯂꯧꯕꯨꯛ ꯂꯝꯍꯥ ꯑꯃ ꯑꯣꯏꯕꯗ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯇꯦꯟꯁꯟ ꯂꯩꯔꯕꯅꯦꯕ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯑ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯕꯅꯦꯅ ꯀꯔꯤꯅꯣꯕ ꯏꯕꯨꯡꯉꯣ ꯈꯜꯂꯣꯕ ꯏꯆꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯔꯤꯗꯅꯣꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯦ
mihut jat natai chadre opposition natai chadre ko loi chadi haine baidi asi assembly ai di assembly da dum haine assembly sina fajana run to halaba assembly de gi ni 54 mai gi department khoi gi kano gi oro education gi oro ko health gi oro loi max de gi kano gi tholai se adu de gi amuna muno adu si gi wari sina mu thambaga amu hair ke ba law and kano se situation se matik chadri adu na sarkar sembe ya de moina sarkar semdu sina karam bakan no ba sigi sumaina leiriba khoigi condition se solve to nabagi damakta sarkar do sembaga mu to godabana traba matik tu chara ga tamu moi leito su yare kai no khoidi ha khoji ki oire ba myam se sarkar do ma senga ba defense to ga hairi ba soi ba ngang mi myam do thengno hai ba ne ba adu condition do chap chara ga de khoju normal life ngani na moi leito su da ka leito re na ma du di ha moi gi moi ngang gi du moi masa ma ton ta ba ya jari bra ba kanana thengna du mi hut moi thagali badu na thengna du na tra moi cabinet na hayang moi try thoi du na thengna du na tra ba sarkar do loin condition matik chara kari no kanana cha handuri ki bado moi do du chana thagali na tro khoi na thagat ki do kanala da bidu no nangi mung problem thok matam da na kanala ga nangi mung do solve to dori ke ba nang na thok ka da na tro adu ne ba haro gi yung huji yung MLM da soidan to kan ni soidan sem kan ni khai ba November 20 do loin condition an to kan ni ba lu se kana ngak to no ba state na ngak to center na ngak to ra ba Manipur police asina kai do bai thami ba do ga na ha Manipur police kai le heli se kai gi le heli no garang na tro khoi function to gi do ta mo adu kana na ngak to no ba center na to lo pi bra ba Manipur police e khari no loire ma jai na haisini ai sha phatre hai to ai na mi hut khan ba da soi khre mi hut se ta se na mai gi MLA kare nupi sing du su yangu nupi ani du su ngai re maro lam ta bu thok pa ngam de ma ju jik lai mindari be MLA myam je chak ma nei kari gi damak ta kari hai da na mama khoi gi ima sing nan December 12 ta to gi ima sing du gi mathong na do lo thok kari khoi no du mai to ga ba sem ma dam una ga dam sa ka dai no modi ka dai no mo ju hai be na ya na tro du chat pa de ma kari gi matong da mathong na phudok ngam dri no ma MLA na tro kari no loire pura loire ai na haisini ai na soi ru bodai ni ai na mi hu chan khan ba da soi bani ta se na khoi loi soi re ado sohen da na ba khoi pabong na su hai gi do akhoi myam se praja da dum tar ei praja se khoi amuk tang di ai na haijari baduni khoi foundation di ningsing numit ti ningsing kumon di am tawi ko tawri ba ningsing kumon do tiken da disu matam du da ko ta mo thang kan no british myam du kai compromise tong no da na nungai na hing bi ai lam da lei da na khota na ha ado kana gi damak akhoi gi damak ngasi akhoi phambi ba myam si khalaga tawhini ado hayeng khoi gi cha sing ni na khoi na kai no thamam doi je adu khan ba ma thau tai ba adu na request ti mi hute ta tai hai to hai bi ganu noi chum thok biu akhoi na ngasi ngang si noi chum thok na ba hai bani hai ta ga nai na hai tu se lo hai do kai de ba aina ta seng na aina ai post ti paisa lu re da mo khang dra ga ta na ba kai de ha ba akhang ai da hang ba kai de ba kini ngai kem dai te ba theng da se hai di achum ba khang ga theng da ba du kem kai de ba madu da ai MLA na pung ta muk lai no ba nu pi sing tu su nei nai se mo ju ho na ba ye ba ai MLA oi se ai MLA kai athan no do ma thikat lo ba ai wana piri be MLA ba hak se kai to godom no aina to godom no ha do ma thi lai pao ba theng da ka ne ba loi mo mamo se ta khang ga lak pa ne te ko ju hangi ni ta na rim ni pabu oi da hangim ni ta moi da hangim ni loi mak ta na ringa ta ne ba hai ra ka nam ta na su lak pa na te to rom ni na aduna macha ai na hai je ga di MLA gi atra khang biu drama to biganu aduna mathang tholok pa da di noi gi December November do mayam na ngai na re hu ji kem hai na dre tingon chakok ba Diwali ke lei bani na mayam loi ma sotha gre ado nang adu gi matung imba 20 matung da kai dor ka ta ke madu to dra ga noi kai decision lo ba do hu ji hana law thok pi ro ba noi so chakok bolo law thok ke ra hu ji pudi noi chakok bei khare lang na rang khini ado amtang di noi pun na BJP office te gi apun bai gi kholaw amtang pi bi ro praja miam ta ning he ba do ma se ha lo se lai matam se thegi lak pari na